ꯂꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ, ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ, ꯃꯩꯔꯥ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ꯫ ꯍꯩꯉꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯨꯋꯥꯡꯁꯥꯡꯕꯝꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯂꯩꯉꯥꯛꯅ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯤꯗꯦ ꯍꯥꯏꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯈꯤꯕ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯤꯑꯣꯏ 30 ꯈꯟꯒꯠꯇꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯟꯈꯤ꯫ ꯃꯈꯥꯗꯅ ꯃꯤꯑꯣꯏ 90ꯅ ꯁꯥꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣꯗ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯑꯦꯟ ꯕꯤꯔꯦꯟꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯆꯠꯂꯨꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯂꯩꯍꯧꯕ ꯅꯍꯥꯔꯣꯜꯁꯤꯡꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯊꯝꯂꯛꯄ ꯋꯥꯐꯝꯁꯤꯡ ꯇꯝꯗꯨꯅ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯃꯈꯥꯗꯅ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯒꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯈꯤꯗꯅꯕ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯐꯤꯖꯝ ꯑꯍꯃꯟꯖꯤꯠ ꯁꯤꯡ ꯑꯃꯗꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯍꯤꯖꯝꯕꯨ ꯀꯨꯀꯤꯁꯤꯡꯅ ꯐꯥꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯉꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯁꯤꯟꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯦꯝꯁꯀꯤ ꯑꯣꯐꯤꯁꯇ ꯅꯤꯊꯥꯏꯐ ꯆꯨꯊꯦꯛꯇ ꯂꯩꯕ ꯒꯚꯔꯅꯔ ꯒꯦꯠ ꯃꯃꯥꯡ ꯐꯥꯎꯕ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯆꯠꯈ꯭ꯔꯦ꯫ ꯔꯦꯂꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯀꯤ ꯋꯥꯉꯥꯡꯂꯣꯏ ꯂꯩꯁꯥꯡꯊꯦꯝ ꯂꯝꯌꯥꯟꯕ ꯃꯩꯇꯩꯅ ꯍꯥꯏ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯒ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯁꯤꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯄ ꯑꯃꯗꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤ ꯇꯔꯥꯏ ꯂꯧꯕ ꯌꯥꯔꯣꯏ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯍꯩ ꯇꯝꯖꯔꯤꯕ ꯃꯍꯩꯔꯣꯏ ꯐꯥꯎꯕ ꯂꯦꯝꯅ ꯊꯥꯗꯕ ꯃꯤꯍꯥꯠꯊꯤꯅ ꯍꯥꯠꯈꯤꯕ ꯑꯁꯤ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ NRC ꯆꯟꯍꯟꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛꯇ ꯍꯜꯍꯟꯈꯣ, ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯃꯇꯝ ꯌꯧꯔꯦ꯫ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯒꯤꯗꯃꯛ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯒꯣꯂꯥꯕꯗꯤ ꯍꯥꯇꯥ ꯌꯪ ꯚꯣꯂꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯤꯑꯣꯏ 2,000 ꯍꯦꯟꯕꯅ ꯃꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣ ꯇꯝꯅ ꯔꯦꯂꯤ ꯂꯥꯛꯄꯗ ꯄꯨꯂꯤꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯛꯁꯟꯗ ꯃꯤꯑꯣꯏ 45 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯥꯇꯥꯗ ꯂꯩꯕ ꯄꯕ꯭ꯂꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯀꯠꯅꯈ꯭ꯔꯦ꯫ ꯍꯥꯇꯥ ꯒꯣꯂꯥꯄꯇꯤꯗꯒꯤ ꯃꯤꯅꯨꯊꯣꯡꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯌꯥꯝꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯔꯦꯂꯤ ꯂꯥꯛꯄꯗ ꯍꯥꯟꯅꯅ ꯆꯦꯛꯀꯣꯟ ꯑꯃꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯔꯦꯂꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯍꯥꯇꯥꯔꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯇꯥ ꯕꯖꯥꯔ ꯅ꯭ꯌꯨ ꯆꯦꯛꯀꯣꯟ ꯐꯥꯎꯗꯨꯅ ꯀꯣꯅꯨꯡ ꯃꯃꯥꯡ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯟꯖꯦꯟꯊꯣꯡ ꯐꯥꯎꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯔꯁꯟꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯈꯤ꯫ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯃꯣꯛ ꯕꯣꯝ ꯀꯥꯞꯇꯨꯅ ꯇꯥꯟꯈꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ꯫ ꯃꯍꯩꯔꯣꯏ ꯍꯦꯃꯟꯖꯤꯠ ꯑꯃꯗꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯤꯍꯥꯠ ꯌꯥꯅꯤꯡꯗꯦ, ꯋꯤ ꯋꯥꯟ ꯖꯁꯇꯤꯁ, ꯃꯤꯍꯥꯠꯄꯁꯤꯡ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯣꯂꯥꯄꯇꯤ ꯍꯥꯇꯥ ꯌꯪ ꯚꯣꯂꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯍꯥꯖꯤ ꯑꯔꯥꯐꯠ ꯑꯂꯤꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯟ ꯃꯅꯨꯡꯗ ꯂꯥꯜ ꯌꯥꯎꯗꯕ ꯆꯝꯖꯔꯕ ꯃꯍꯩꯔꯣꯏ ꯑꯅꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ ꯀꯌꯥ ꯐꯥꯎꯔꯛꯄꯗꯒꯤ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯉꯁꯤ ꯍꯥꯇꯥ ꯒꯣꯂꯥꯄꯇꯤꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯅꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯃꯣꯛ ꯕꯣꯝ ꯑꯇꯝꯅꯅ ꯀꯥꯞꯁꯤꯟꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯌꯥꯅꯤꯡꯗꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯍꯩꯔꯣꯏ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕ ꯑꯃꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯂꯦꯞꯍꯟꯕ ꯉꯝꯗ꯭ꯔꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯇ ꯁꯦꯟꯇꯔꯅ ꯈꯨꯠ ꯊꯤꯡꯖꯤꯟꯒꯗꯕꯅꯤ꯫ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕꯁꯤꯡ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯍꯜꯂꯨ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ RK ꯍꯟꯅꯟ ꯃꯅꯤꯄꯨꯔ ꯀꯟꯗꯨꯅ ꯏꯪꯇꯞꯄ ꯄꯨꯔꯛꯁꯤ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯆꯣꯡꯍꯜꯂꯁꯤ ꯍꯥꯏꯔꯕꯗꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯐꯝ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔꯁꯨ ꯗꯤꯖꯣꯜꯕ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ MLA RK ꯍꯟꯅꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫
ngasi kwa gaidel akham lai gaidel bam ha ki yumda pangthoki ba pawgi mifamda mana hai thabak ama tawba matamda thengna ka dori ba du karino thabak adugi apam bana karino haiba yamna mahik sengna khanga dabane sahi nauri ba mai roi ani ko ki militant singna faraga ot nai raba matung da hat ki bagi case asigi matangda lengang ne handle tawri ba si family ga wari sana re maso memorandum sing piduna taksin kre aina matam chana thabak taw ki dabani ngasi fawda lenga ki mi amadana hanglava leite hai ke midai amasung ko ki singi marakda kari gi damak divide and rule policy tawri bano hangladuna thamanga faraka dawraba irang asigi texas kanana pugadawri hangke texas ka se minister na pubaga loinana home minister amasung prime minister su senarakani adobo hajik babada thokli ba warol sing ubada midai na dum aran batahalli maramasna midai fatte harabadi lenga asibu lusingliba makogasi en berene magwa fatre hana lawgane maga masung magi council of minister mutatlaba matamda manipur ki tungi chap chapa phirep ama lawba ngablakani haibagi thajaba lai manipur da khongjang changchin bada paid agitation tawba yawre hanaso fangdoladuna en berene gi mamaida amuk yengba aduga tharo amuk onsen bagi thawang miyamna loina khangdarabane angang singna we want justice hana lawrokpada tamthina phobi saibiri amasung dongbai kapsen beri su tawriba kangpuna manipur nga kadabanate aikhoida ngak sagadabani irang kudemak su gi mingda haurakpane marmasna su kangbu hana fazillo somdagi su nongbai amata kabloi buffer zone lokthoko singda sajinba bunker sing lokthoko haike se minister birenda phongthok ningbo wafam singni haraduna reinforce thajinduna home minister masa jauna jawjang tekda salaga angang ani ki haksang recover daw thabagasi se minister na miyam ki thawdang lawbo oragadi tawfam thoki state da tawwa ngamre haiduna CBI da hekte inthokpa chum thai ke pawgi mi famadu da baton politician okram joina hai angang ani hatpada senaba sing nongma nataga nomadi maralgi matung inda serak soidana fangane makhweni gi matang da governor se minister DGP amasu sujanpogi SP da ibong manung da wakalabasu kanaba laikide makhweni ba fajna da thamlamgadi singnaba mafamda changduna yengkide sujanpogi mafam aduda midagi police officer sing changduna thiba ngamkide makhoi da natna human right commission gi chairperson phawa IGV amaga loinana palen raiba kuki khulda sangchinana buhona bada security yamde haiduna changkide haike CBI gi inquiry horabadina angang ani gi saru phawadi fangbajai aduho makhoi ni gi photo sing adu kadai dagi viral oirakibano photo sing adu chief minister na khawfum da saluwa duda viral oilakwa oigani lenga kasna miyo ema sere khanglabaso magi khujul natragana saru phawba phangan bangam dabasi angakwa phoge mairoisna khongjang changchilakpada kahen batabak satharakwa security person sing phagadabani mairoisna khongjang changchilakpada medal fangna dabagi damak utkadaba thona adu utuna leire haike pawgi mifam aduda hanagi minister sing al janta kuma amasung en mangisu saruga ke maragasida hauji nong kanna tafa maramna background da khara nungaitre masigi damak tabiri biksina ngakviu haibo wafam nakala maramda mairoi anigi mihat yaningde tagdal sahi nauribi mairoi ani fizam amanjid amasung hizam linthoi ngambi adigi mihat thawal amasung kaksing district afanbalop tagdalna akan mamungda yaningda bafang dokre ngarang library and information center gi auditorium da pangthoki ba pawgi mifam amada tagdal gi convener waikhom jotin kumar phongthoki bada Mayroyani asi sahi asigi July taruk tagi mangkre aituna missing report piduna amasung makoyani protect takaituna manung amasung laibak miyam government takchintana lakibane makoyani gi maramda government matam chana thabak lawgataba amasung senere pa missing fabangam daba si lainga gya soibane laiga gasina singda lo ama sanaraga kuki singbuna lo leitaba amasung amagom free thaba amasung tampakdana dictatorial oiba lo sing chataduna yelomi maitai sing asi muthanana bahona bani ana maral seke naurem rosipina na kezi humfogi usu sandar silver lawkre manipogi miyam gi kathokre sainana yimbu oiduna wangjoda satharipa taraga mapanchuba Asian Games gi sagol senamita manipogi naurem rosipina devina nopigi kezi humfu usu sanda venda silver lawkiba loidena maki medal adu manipogi mihamda kathokre Rosibena Devina Maki Fanan da defending champion Wina Sarugya Kivi, China gi Jawai gi Makuda Anisonoda Mighty Hoke. Rosibina semifinal da Vietnam gi Ti to Wenbo Anisonoda Mighty Piram Kibaga Loinana. Quarter final da Kazakhstan gi Eman Kasigabu Maifagna Laksilam Kibane. Madugaloinana Rosibena Devina Sun Games ki Puari da Osu ki final sangba Anisopa Indian Oidun Anova Puari Amasu Semke.
maki mamangda Manipur gi atop player Wangkem Sandhyarani Devina kumza lisingani taragi Guangzhou Asian Games ta wusu ki final sangkibani Nawam Rosivina Devina kumza lisingani taragani fangi Indonesia na yumbu oiduna Jakarta da pangthokiba Asian Games gi aroiva edition da su chamana ba kezi kanglupda bronze medal ama fangkibani madugi matakta Rosivina na kumza lisingani taraga mafangi Kathmandu Pokhara pangthokiba Saudi Asian Games ta su chamana ba kezi kanglup asida gold medal lauke Rosivina Devina mahake silver medal ado fangkhaba matung da hai aina silver medal asi fangbada nungai ba fawwa adubo gold medal lawba ngamdabada kharasu nungai taba poge aina masigi silver medal asi Manipur gi miyam da kathokle aina gold medal lawna na ba laijaba punabaka puthokton honaki aina match asidagi asoibadu somthokton heda fajana sana da bkhona gani aina November thada pangthok da world championship ki hena kan hona gani Naurem Rosivina Devina kumjali singani taraga taruki junior world championship da bronze medal lawduna malemgi wusu da maki masak tak bahurake Manu kumjali singani kulumdoi gi Moscow wusu star championship da gold medal amadi lisingani taraga tarit ki Asian junior wusu championship da su gold medal lawke maka tarakwa atopa paugda aikoi gi record mangan jabhai basi maidei khunai mutpaga samanai amba Hokiba ahing nong yaida masakhang daba Miyosina Charak Court Complex ta patron bomb langsilamle amadi All Manipur Bar Association ambagi country mai kandrin mai chakre miyam na kankre hiram masigi matar ngasi Charak Court Complex ta leiba ambagi office ta pangthokba permission gu nabada ambagi president P Thompson hai Charak Court asi basis na loilam santringi matamdagi sahi lising kya dagi leraklaba lamdam masigi lanmi amadi masida Lamdam masibo saktak payaba record kaya marom amalai ribani masibo manghan bhai basi maitei khunai mangbaga pangkhakni paramasina asugumba thapagasi makhatana tawbigano hausik oirakliba irang asi isam jamba amanate Manipur thugaiduna maitei singbo hatuna tonganba mafum kananaba madi semnanaba oirakle masigi manungsa namhairoi anibu irang ingtharaba matamda tamthina harkhriba asi makoigi game plan amani forest ke record manghanaba makoina mai thakibani Manipur thugai basingna lamdamasi gi record sing mahaningani record leiba mafum singda lanjang ama sangsilagli ba ase afavani han lowangamde mase koki militant singi mateng pangbani han lowani aikhoi ihau ngak pani masida faina chanhaning de phongdoke luina DC office asisu lamdamasi gi land record na singba thamba mamasu oiribani kanagumba kharagi thawlsina maitei aikhoi gi record asibo mahananaba lamjing lakpagi mami ama lakliba asdagi aikhoi section minasi loinana asiguma mafum asi aikoi ngak senduna thambam toge mahna hai mahiroi class tolki makha haibasi juvenile ni angang singda kanton tona da benefit khani asda kahena khut thawa army sinarakpa life round nongwei kafa madi pilot sinaduna tamthina asoka pandang liba asigi matang da karigi asumda angang singda tawribano juvenile eklam damasida leitravra haibagi tijinba FR fanduna CBI da sinagadabane Imphal West DC office amangata thogalamle ngarang numidang pung taraga mathoi makha khera taramathoi makhai khara helakpa matamda sakang dabasini Imphal West gi deputy commissioner DC office amangata thogalamle masing yamla pasakang dabasing aduna DC gi gate nam khaiduna office tamna sangsilaktuna lolamba sofa kaina na bhona baga loidana nungna thajin bada office gi thong amadi thongnauching akai atoi thoge mafam adu duty tawdun leiba security na tankhai na ba life round blank fire tawge Maduda DC complex manungda khamduna leiba Nehru Yuva Kendra Sangat Manipur ki director ki gari Bolero ama amadi security ki alto car miyam sing aduna mai tharam ki tungda fire service ki team amat laktuna sak liba gari sing adu kanana bahona ki baga loinana security ki ahenba section tharwang su laukhat ki ruling amasung of western ki MLA minister punamakta Youth of Manipur na aroiba matam thakre September kuntra ki nungtil pung marida Delhi da solution purakna bagi aroiba mifam pangthoklagani si minister congress ki yauna wadhauriba MLA sing soidana lakbiyo violence natragana non violence ki khongjang sangsin na bagi warep legislature sing ki matungina lauragani Youth of Manipur Delhi da lerakiba Youth of Manipur ki nufi yauna na kunga mangana me ahumdagi ahurakiba Manipur ki kagrup masen ki lan loisan na bagi aroiba waroisin purakna na ba union lenga ki lusing basingda taksan gani hariba Manipur Legislative Assembly ki Speaker yauna Manipur leka ki Minister Singh amasong MLA Singh ngasi anirak suba oina mifam pangtuktuna yana ba furakibagi matungina arwaifu na Youth of Manipur ki maikei ki tha asigi kuntra gi nungthil pung marida Delhi da Manipur ki legislature Singh mifam ama pangtuklagani ana fangdokre
wafam ase Youth of Manipur gi paikadagi phongdorakhibaga loidana Namit asida pangthokadoriba makhoi mihut singga Manipur gi legislature singagi mifam asina Youth of Manipur gi oina aroiba mifam oiragani maram asina mifam asina Chief Minister N Biren Congress ki MLA sing amasung ruling gi warahuriba MLA sing soidana sarugya biyu hari non violence oiba mongda sangsilakiba Youth of Manipur gi thawisina Manipur da thokliba wathokasigi aroiba waroisin ama puraknanaba honarakibani aduba tha asigi kunthagi dongtil pung marida Delhi da pangthokpa haini janaraba mifam asta Manipur gi legislature sina lorokpa PF ki matungena Youth of Manipur na non violent natragana violence ki khongjang sing sangsin gadagi abadu lepkani haire Youth of Manipur gi maikadagi wafam sing asi phongdorakhiba ka loinana ngasi makoina ani dak subo oina Delhi da unaduna pangthokiba mifam aduda legislature kunga mathoina sarugya ki haire wafam asi lathokpa yauna ngasi pangthokiba mifam adugi video amasung photo singi matungina dinga sigi mifam aduda Speaker TS Sadavarda Minister Singda Thongam Biswajit Waikhamsan TS Basanta Kumar amasung as dingo yawboki aduga MLA Singda S Rajen KS Jam P Bozen TS Syam Kumar L Ramesor KS Ragumane TS Radhesyam T Rovindro KS Ibumza K Rovindro Nurul Hasan Nisikant Safam Y Radhesyam SKB amasung India Sabudin sarugya batheng nake panbaja abadi Manipur gi tamthirba lanasi khampina na yaw dabadagi leptana satharakivana tha mari mafung pharakpa tha asigi ahumda Youth of Manipur saphong lakhibane nabidasida yamlaba nafi amasung nofa naha kana sarugya aduna apunba mifam mama pangthoklaba matungda Manipur gi wathok singi aroiba oina loisana bagi matangda warep sing laukibane adugo warep sing adu thabak to onthukani haidro wasak lawminaram lawminabagi khongjang sing adu MLA Minister kharaga loina sangsin kibane tungda tha sigi taraga mathoi gi numidangda Youth of Manipur gi nafi amasung naha chamana Chief Minister yauna MLA Minister kolomdoiga mifam pangthoklaba matungda Manipur gi wathok sing loisana ba yauna Youth of Manipur gi maikadagi thamlakiba awafam sing thabak to onthukna bagi damak tha asigi taraga homdoi fawagi manungda Manipur gi legislature sing Delhi da sakpa haiduna yana kibane yanava adugi matungina ngasi fawada lerakiba MLA Minister singi manungthagi marakda Imphal da thoklakba khara yawrabasu thoklaklamba khara yawrabasu ambana ngasi fawada Delhi da kem tawduna lerakibane makoina Home Minister amasung Defense Minister gasu unakiba galoinana Prime Minister ga unana bagi matam pipinanaba aiba serol ama pisin kibasu lairibane athingba thongraba chemical Manipur da sinare JDU Geneva Protocol na athingba thongraba care chemical gas bomb ka Manipur da hauzik thokliba irang asida security force na miyam control tona bagi thabak da sinare hana JDU Manipur State Unity Vice President Sanjoy Hanthemna phangdokre Koginar ko terrorist na minungsi leitana ko blooded hardcrab mitai masa Mairoyani Misi ki matang da yaring da phangdoktana Mairo sina Manipur ke minister unazagi adana democratic oiba mongda uniform setuna lakiba Mairo singda tear gas rubber bullet amasung smoke bomb na singba caption tuna amasung saina tamthina fu saikiba Manipur police amasung rapid action force ke kahen bathong sing yaning de haiduna Janata Dal United ki maikadagi phangdorakle Moirangthem Anand NIA na makhatana namit taranagi custody remand laukre thasi ki taraga tarukda khabai da leiba special commando ki team amana kongba wangkhai lambi gi mitai mayek high school manaki mafam amadagi phagat kiba khulngakpa mioi manga gi manungda yawkiba singjamai sorokhavam laikai Moirangthem Anand sahi nifuga manga apokpa laigidraba em achawbo mahaga loina na faminaki ba mioi mariga kodana tha asigi kungani thoida special judge NIA Imphal East na lupa lising yangkai amasong masiga manaba security amamda bel pikrabasu namit adumaktada Imphal Police Station ge custody dagi NIA na faraga pokraba matung makatana makhoi custody da ariba laukre mahak NIA na July taraga mapan lisingani kulumdoida New Delhi da start tawthun lakhotkiba case number RC 23/2023 NIA/Delhi ga mari leina na fakibane mahakona beda duki namidang waramda Imphal Airport dagi helicopter na Guwahati fawa puraba matungda mafam adudagi aeroplane na Delhi damna pukibani aduga thangnabu numit tha asigi kulhumdoida mahak NIA na jurisdictional court amada photoktuna namit mangadagi police custody remand pibina na fair tarokibada court aduna aba piraktuna ngarang fawa NIA gi custody da lerakibane adumai namak ngarang mahak National Investigation Agency NIA na makoi gi custody da thamlakpagi matam loiraduna Delhi da leiba NIA gi special court amada amukhana photoktuna ngarang dage paraga namit tarani ki police custody remand pibina na haizakibane NIA gi fair aduda court aduna so ayaba piraktuna mahak mathang thagi
taruk fawa makha tanar custody remand lawkhibani illegal migrants की बायोमेट्रिक लौबगी थबक मथंग चाही की मार्च कुंठा का मथोई फावबा सांगदोखरे सलीबर सही असि की मे कुनगा मपंदा मिनिस्ट्री ऑफ होम अफेयर्स ना मणिपुर लेंगा की सिप सेक्रेटरीदा मणिपुर दे लेबा illegal migrants की बायोमेट्रिक अमसोंग बायोग्राफिक डेटा सिंग सलीबर था असि की कुंठा फावबगी मनुंगदा खोमजिनबल लोइसननबा अकनबा पाउताक पिरखरबसु मणिपुर लेंगा हाइजरकपगी मतुगिना थबक सिलोइसनबगी अरोइबा मथंग सही लिसिंगनी कुनगा मरी की मार्च कुंठा का मथोई फावबदा सांगदोखले हारि मरमसना आरिबा मतम असिगे मनुंगदा मणिपुर लेंगा थबक असे मफुंग फाना पांगथोकनबगीदमक लौखटफम थोकबा मथौ ताबा थबकजिंग लौखननबा ngasi मिनिस्ट्री असना चिफ सेक्रेटरी दा खंगलाखरे IDLF की सोशल मीडिया प्लेटफॉर्म X विथ हेल्प तौखरे कुकी फुरुमना कोनसिनबा सिंगी अपिकपा कांगलुप सिंगना मणिपुर की गांफै थुगारगा मखोइगे तोंगानबा लेगाकलोल लौगनी हाइबगी डिमांडा मिदैदा वनसिनदुना हिंसा अयाई तंबगी लान चथरक्तिंग की ममांग जुन मफन लिसिंग अनि कुनगनी थोइदा तुइबोंग तलिबा कुकी इनपी सोसामपोगे ऑफिसता पुरुम मसा मसा सिंग पुनसिनदुना सेमखिबा अपन बबोदी इंडिजिनस ट्राइबल लीडर्स फोरम ITLF के सोशल मीडिया प्लेटफॉर्म X खंगौदना फोरम असिना लीगल डिमांड अम मायगुलरपदगी विथेल तौसिनदुना थमख्रे हाइना बाउगी एजेंसी अमरे रिपोर्ट तौरकले ITLF की प्लेटफॉर्म असि करी मरम की दमक विथेल तौदुना थमखिबनो आबगी सब चाबा मरम खंगबा ngamkhidre पनबजा अबदी ITLF असि पाइटे ट्राइब काउंसिल कुकी NP सेमडेट ट्राइबल काउंसिल सेमडेट ट्राइब काउंसिल वाइफाई पीपल्स काउंसिल मिजो पीपल्स कन्वेंशन मार इनफ्री यूनाइटेड जो ऑर्गेनाइजेशन अमसो गांगटे ट्राइब यूनियन की अफनबा लुपम वाइरिबने कोकी मिलिटेंट सिंह ड्रोन पाहलकपदगी खुलंगापसिना नंगवै कापख्रे ngasi numidag pung 4 taraga mangarom tarakpada tronglaubi awang laikai gi mafum khara gi mathakta kogi militant singa drol ama paisalakpadagi khulngak liba khunja singna su makoina paisiba single amasong double balancing na nongmai round khara kaukre khulgang liba khunja singi maigei dagi araiba license kan sing puthok tuna drone aduna thokaning da thaudok sing thogalaktana bagi damak masanga thok chana ba nongmai maru khara kap thokrabasu drone adu minute tararom chuna mafam adugi akoi bagi mathakta koifai paiduna laiki haire तौदोगदुगी मनाक नकपदा लेबा खुंजा सिंथि कोगी मिलिटेंट सिंह बॉम थादरकबा नत्रगना कापसिलक्तुना अटैक सथरकद्रा हाइदुना लांजेना बयाउखि लोइनना मफम अदुगी नफी अंगांग यावना मिय पुनमक मिकुप नहम सिंह लैनाखि हारि अरोइबदा कंटेंट सिंह असिकी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असिदगी यंगबेरिबा पुनमक पदागजरि चैनल असिना दमदा कानारबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरम लोइनना लाइक एंड शेयर तौबसु काबिगनु पुनमक पो अमखाना थागजरि